KUKI KHUTLAI PAIBA SINGNA drone bombing AMASUNG missile attack CHATHADUNA international law THUGAIRAKLABA PHAOBA Government of India na action Loukhattana Leiriba Asi Condemn Tou-I HAINA Manipur CHANURA LAMJING MACHAL BISHNUPUR district na PHONGDORAKLI ngarang numidang athengbada moiranggi mafam amada pangthokpa paugi mafam amada machalgi ko convener moirang them nirmala na hai Government of India na Manipur da thokliba irang asi Thingnaba amadi mahausagi punsida hanjil hannaba hotnabagi mamita dana leiba asi laibak thibani Lairik laishu tamduna leigadaba mahiroi kaya irang asina maram oiduna mahi masing nithina tamba fanglaktaba ngasidi irang asi lotion biu haiduna kanagisu thawun sing yaudana ahing yarituna khongjang changsin bahaurakle maikai kaya dagi lengakta memorandum bishinduna takshilaba phauba tumina laishiliba asi pende haina su mahakna makhatana phongdokhi aduga akhoi ngasi tangdu leitana lai flexu tamjaduna leigadawa satra satri kaya amasu kanasu insiludana masagi maromdu masagi wakhalon dagi akhoi ngasi thorokliba lana sida santi pusilla u haidun mayum dagi thoknaratuna khoi satra singsu khongjang pawba sangsin ba yaksilakli asuk yamna kuiraba lana sida akhoi gi sarkar gi state government su central government su karisu haiba yaba angle kaya dagi side kaya dagi pressure kaya bire kholau kaya sangsile khongjang kaya sangsile hausi fawbus makhoi gi side de khoi positive web response amata lactory akhoi he na irang asi kansilak pagi mami uraki adu ai Manipur CHANURA LAMJING loop na miyam dai khoi haijaning ba tongjaning ba request se ai khoi ngasi amat toina punsin na si khoi machoi na tabi dai khoi ngasi punsin nari asum na khoi pula amat toina punsin mai den na ai khoi ngasi man tabi ga dor ba sarkar na tabi draba se khoi gi tumduna lai ba sarkar sing se ai khoi mayam punna amat toina mana me na duna ai khoi ngasi gi Manipur da chatharakli ba khoi gi irang ase luishina bagi santi purak na bagi damak dai khoi amat toina lemin na si machal na su ai khoi gi Manipur sida santi purak na bagi damak dai khoi changsin bayaba miyang ga changsin bayaba khongjang khuding makta khoi khongpam se na leptuna miyang gi damakta seva tawjakini haibasi su miyang gi makamda